Imes Paodam yang tabiri basingbu ahan mamaktada Binita na taram na usa bagloy na kurumzari. Hauzik Paodam asigi maroyo pau thamzari. Sinmi sing asi National Builders ni haina President Ramnath Kovind na haikre. Kaksing Kendra ge MLA Y Surchandra na palel gi miyam da san thana polam sing yan thokre. Loyana Red Cross Society ki members sing na kaithel phamdi sing da social distancing laina ba madi mask na ba wakal tahan kre. Hauzik mapungoy paulo birasi. International Labour Day ngasi May amada palan tawnari numit asi International Workers Day natraga May Day hairaga su khangnai numit asida sinmi nipa amasung nupi singwei kai khumnari President Ramnath Kovind na International Labour Day ga mari leina yaifa paujal thaki President Kovind na haikibada numit asida sinmi nipa nupi crore kya yampham dai kai khumnabo utli makhoina nungai phaba amadi hena phaba India amagidamal yumpham tholi asengba wahantok ta haibadi makhoi asi Nation Builders ni International Labour Organization ki Director General Guy Ryder na May Day ki pauzelda hena phaba mahusa ki punsi ama ekhoi punna amata oina sagat minarasi hairi Social Justice ta yumpham oiraga soyangam leitraba lakadaba matamgidama solution puraknabagi tanja du lakle haiba wafamsu President Ramnath Kovind na phongdokhi ngasi May tang ama sinmi singi numit May Day na lakpada numit asiga mari lena sinmi singi phamda ikai khumnaba utpagaloyena Wangjing Tentha Farmers Development Association wate phadena Thobal District Texam Loksi Pat amadi Langathel gi tongan ba farm sing da satuna mafam aduda thabak suriba sinmi singda sakyom lunch pack yenthotuna samina kre wate phade gi sip functionary su oiriba former minister Moirangthem Hemantana haikibada sinmi singna makhoi gi hak phangnaba honabada mathai thakiba dugidama haukiba sahi lisingama sanipan marpuma panda ani subo oina phamkiba Communist International mi phamna laukiba ware amagi matungina sahi khudingi me amabu sinmi singi numit haina pangthokna laklibani maramaduna ngasigi numit asna lakpada sinmi singbui kai khumnaba utpa haibasi tawdaba yadraba ithoni khanjaduna ngasigi lunch pack asi thabak wana suriba sinmi sing asigi dama sinjabani haiki Malem sin bathunga sandokna akibagi masak oiriba novel coronavirus na maram oiduna mi punba yadaba maram na ngasigi numit asi chauna pangthokpa yadaba amadi laisa asna su maram oiduna thabak suri nomiba sinmi singdasu awaba kaya maru mayok nariba sida ngasigi numit asna lakpa sida hena thauna haptuna awaba sing kauthokpa oirasunu haiduna pata amadi labukta kumduna sinmi singa unajabani haiki ngasigi sakyom yenthokpa duda Atamagi Project Director Oiramba Wate Phadegi President and Ingobi Amadi Association Sigi members Singsu Saruk Yaki Leiba ke hauze wari bapiba masida All Manipur Working Journalists Union Amjuna Megi tang ama Mede numit asi sahi khudingi sinmi singi numit palan sauna pangthok lambadu handak sahi gi oina Amju Standing Committee gi members sing khakta saruk yaduna yamna samna Manipur Press Club ta Amju gi President Bijoy Kaksing tabamna thoramma pu oiduna palan tawkre numit asiga mailena Amju gi President Bijoy Kaksing tabamna mathau tawriba paumi singda piba paujel amada malem sin bathungna sandorakliba COVID-19 virus asina piba saitheng marakta miyamgi mitna kong oheliba sinpam asa leiriba aikhoina ngamliba makhai miyamgi thogal pangthokminasi lamdam asigi ninghanaba leitraba paumi singna kathokpa amagaloyena sinpam asigi topham thokpa thodang punna longminarasi haiba warol thamki amaromda hojik leibaki oiriba pibam asida paumi singna karigumba khudong thiba thoraklabadi Manipur lenga ke maikai dagi lokhapam thokpa thabak lokhotpinaba Amju amadi Editors Guild Manipur gi thaupuba singa ngarang IPR Minister T.S. Beswajikka unaduna takchin khre Minister gi maikai dagi Chief Minister ga unaduna tawba yaba thabak sing paikhatkani haibagi thajabasu pirakhi Amaromda Malengi sinmi singi numit International Labour Day asida Irai Paki kanamida soba thodang lauba sinmi amasung longmi singbu masat ki maikai dagi yawol gi oiba yaifa pauzel piri amasung yawol gi kai khunaba uchari aikhoi sotharaba
naihhatpiraba Iraipaaki sakthong pitung matik chana phangdraba longmisingni COVID-19 na maram oiduna chathaba lockdown asina nongmagi khusuman tanjariba longmising misingda saitheng hena changwangna phanganbiri senjau paiba kayagi yeknabadi tamthiraba laina asikaktamak oiri adubo longmising misingi chakhaugi lanphamgidama awaba amasu hapsanbiri khusumal talunaba haiduna naihhatpiraba lamdam Iraipak thadokduna Miraipakta Saidangliba Singmi Kayana Supam Namphang Khangdaba amasung mayumda halakpa ngamdabagi saitheng mayoknari khusukulai amasung facility matik chana phangdraba Iraicha health workers doctor nurses paramedics atai singna kathokpa amaga loyana covid ki mayokta thongna phana lepli driver amasung handyman kayana essential supply amasung emergency service ki damak asoba thodang transportation lori Longmi singna makhoi gi ingkol amasung labuki pothok singbu ngamjaba thakta miyamda yahonduna sinjaki awabadagi potlung khradang oirabasu ko anbiri makhoi khudimaki awabada saruk yazari amasung makhoi gi tawbiman bu ikai khunaba uchari International Labour Day ga mari lena ngasi moregi social worker T Chaiboy Haukipna Indo-Myanmar Labour Union IMLU moregi members ahumromda ngasi Seng Hawaii singba chan thana polam sing yenthokpagi achamba thara ama pangthokre social worker T Chaiboy Haukipna hai nomagi aphang thabak suraga saramba level sing adu coronavirus na maram oiduna lockdown tokhibadagi thabak sumpham leitabadagi awaba mayoknaraba matam asida maki maikaidagi angamba chan thana polam sing asi yenthokjabani haiki level singna su chan thana polam sing yenthokpibagi social worker T Chaiboy Haukipu thagatpa phongdolakli Amaromda Moreda Laiba 43 Assam Rifles na level singbu nungsiba amadi kai khumnaba utpoina achamba chaklena mangasi Moregi Indo-Myanmar Labour Union gi member humdrani panda pijabagi achamba thara ama pangthokre 43 Assam Rifles ki Mission Bank Company commander na level singda COVID-19 maithiba pinaba ekhoina social distancing mask uppa khusa hamdokpana singba chatna kanglon singa na satpa mathau tai haikibagaloyana 43 Assam Rifles ki maikaidagi level sing aduda marks amamam su yenthokki COVID-19 laisa sandorakpa thingnaba matam sangna lockdown tokhibadagi miyamda awaba mayoknariba sida mateng pangboina Kaksing Kendragi MLA Yengkhom Susandra amasung Kaksing Zilla Parishad Upa Adhyaksha Mohammad Nazimuddin ani pulaga palelgi miyamda sathau hawai alu thumna singba chan thana polam sing yenthokre ngasi palen maning sing primary school da chan thana polam sing asi yenthokpa hodokladuna MLA Yengkhom Surchandrana phongdorakpada mahakna lanai paisa puthoklaga Kaksing Kendra yangpham punamakta hana chan thaknaba polam ka yenthokre madugi mathakta laita lairan yamba mafam sing amuk khallaga Kaksing Zilla Parishad ki upadhyaksha Mohammad Nazimuddin ga pullaga amuk makhata na yenthokpani Kaksing Kendra sidasu PMGKAY gi makhada pirakpa MLA gi local area development fund dagi leiba thagisu sengsu yenthokre me thagisu yamna thuna yenthoknaba hotnari handaksu mi amamamda seng kg manga pigadoribani adubu mafam ani ahumda yum leibani haiduna seng loba matamda hanjin lownabadi hotnabiganu haiki Pradhan Mantri Garib Kalyan Yojana ki makhadasu koi chengsak koi hapta phadri nimit tarani munda koi yele ado jiksina koi ching gtadi yadabani na koi tum thau alu hawai chewai ni sum mayam darkar le punina koina koi gi aina koi local MLA urbai ga koi gi sigi Zilla Parishad ki koi MD Nazimuddin upadhyaksa urbai koi ni na manar ga mayam si yam ba ite mari dangdi khara pisi edna yum thong khuri khara pisi edna nasi yenmani Amaromda lockdown gi awa mayoknariba sida mateng pangboi namadi Muslim sing isa hen thaga mari lena kairak tomal makhongdagi salam danabi na ngarang kairak Muslim gi imung sani yang khairomda hawai alu asathau tilho kobina singba chan thakna polam sing yenthokre masagi mayum amadi imung manung amata lejatana palen thongwang ma community hall machi amamda sangjapam loduna nomagi afang machaduna leliba hijam amajid amasung Ketrimayum Dinakumar Anida Bubon Technical and Skill Development Private Limited ki chairman Naurem Nabachandra ngasi asathau alu tilho thumamadi angamba sel gi mateng pangkhre ngasi palen thongwang ma community hall da satuna mafam adugi maira paibi sing amasung club ki miyoi sing imangda mateng adu sinakibani mafam aduda leiramba miyoi sing dasu marks yenthoki hairi
ngasi Mayol Society Jiribam na sinna COVID-19 na maram moiduna front line da thabak tawriba policing doctor nurse amadi FCS ki staff sing yauna lunch pack amamam pikre Keratan Singh President Mayol Society Jiribam na haikibada Malengyo oina kinaraba COVID-19 asna maram moiraga thabak tawriba miyoi singda Mayol Society ki maikai dagi lunch pack amamam pijabani haiki SP Jiribam M Movie Singh MPS na Mayol Society butagaladuna sumna nahasingna miyamgi awabada saruk yarakpa si yamna harawi amasung matungdasu tongnaba honabiyo amadi Jiribamgi manung hanjinba singda awaba kaya mayoknare haibagi paula I masi aikoi mayam sangduna awaba sing mateng panghaningi haiki COVID-19 na maram oiraga lockdown tawkibana san thangna polam sing phangnadabagi matam asida ngasi laifang kuno Youth Development Association amadi laikai asigi club punsin jaba Naharon Singa Punna Kusamaduna Laifang Kuno de Ladiba, Praza Singamadi Laifang Kuno Gakobada, Bara the Lady Bemio Singda San Tanaba, Gobi, Ngari, Hawaii Kangta, Hawaii Mangal, Asatang Singba Polam Sing and Tokre, LKYDA President Zoiriba Consum Joy Singana Makata Raduna High, COVID-19 Tanabada, lockdown Sibumapong Pan, Bagidama, Yamba, Yamdaba Tidana, Polam Singer Si and Tokpani Haina Pondorakli, Makata Nakarigumba lockdown Si. Sangtharabasu club asna hanbalaitana miyamda matamatang oiba kanaba adumok piganisu phongdoraki hanasu akonasu haijaki karigumba COVID-19 jina makhatana lanthingasi changchalakpa taragadi leiragasu leitragasu leijeriba khoi kharasna punchan najarga cooperation ma pinaraga makhataba COVID-19 ji thengnaba ngamnanaba gidamakta lockdown se masi mapung phaba oinanaba gidamakta mapan thok toba yananaba gidamakta khoina polam kaya mukse nomogi khakta chara khakta orju mateng pangboina mayamse pijaragadi lockdown je hen mapung phakara habigi achet pathaje bodura khoina masi LKYD amadi aigi LKYD mateng pangbiro ko single loinana masi thorma che mangthok chone masi kanone tasengbadi bharada leibusu mi mo oibanina taipung khono ki area LKYD ne koliba jaga singse asli leiba bharaga loinana khoi ngamde polam singse khoi bijabane Pradhan Mantri Garib Kalyan Anna Yojana PMGKAY gi seng amadi MLA gi maikai dagi lakpa OMS gi seng sing thasi tangkun mari dagi more town amadi more gi koibada lairiba khun singda lairiba praja singda yenthokna lakpa du ngasi loisinkhre ngasi aroi banumita more ward number 2 gi praja singda yenthoki praja singda seng yenthokpa du da ADC more El Manikanta yauna chana kanglon sing ngakuna seng sing adu yenthokna loisinkhre COVID-19 nga marilena Yawol Manipurna Uned Case Sponsorship Makada Child Welfare Committee Thobal ga khusamnaduna Thobal District ta laiba Children Home Nipanda Medical amasung Sanitary Kits sing maruina sapon toothpaste cotton betadine bandage ORS paracetamol sanitary pad amasung face mask na singba yenthokre Paugi marak thana break ama lojari Coronavirus COVID-19 Yamna laina sandokanba hauzik phawbagi oina layengnaba hidak leitriba layong laisat amani laisat asinga thonaba hotnabana ekhoi khudingi khwaidagi phaba tofam thokpa ithawni laingakna akhanghai singa thambiriba wafam sing ekhoi khudingna ngakna satuna laisat asi sandokpa thingminarasi kaubiganu social distancing mask sinaba khusa toina hand sanitizer natraga sapona samthokpiba loinana lockdown manungda miyam punbidaba yariba makai yumyumdagi hendoktana leiba niyom sing asi ngakna satpiba kaubiganu makatarakpa paulo birasi Indian Red Cross Society Thobal District Branch amadi Kaksing District Branch ki apunba thongmi team amana ngasi district ani asi manungda leiriba soba kaithel sing Thobal kaithel Wangjing kaithel Kaksing kaithel Wobagai kaithel amadi Palel kaithel da koina satuna pot yon bising amadi laiba lakpa miyoi singda COVID-19 ga mari lena mask na ba amadi physical distance samnaba awareness pikre ngasi kaithel singda koina satuna miyanga wakhal taminabagi thorama duga mari lena Indian Red Cross Society Thobal District Secretary ke Sadanandana Phongdorakpada Kaksing District amadi Thobal District Red Cross Society members sing punna hana satnaramba social distance ki mahutta miyamna isa isana physical distance thamnaba amadi Marks naba wakal taminabagi thoramasi pangthokpani Indian Red Cross Society na COVID-19 thenganaba thabak thoram kaya pangthokna lakli makhatana su pangthokhigani haiki
ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯍꯥꯏꯕꯁꯦ ꯉꯁꯤꯗꯒꯤꯗꯤ ꯐꯤꯖꯤꯀꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯍꯥꯏꯗꯅ ꯆꯠꯅꯔꯒ ꯕꯖꯥꯔ ꯑꯆꯧ ꯑꯆꯧꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯄꯤꯔꯤꯕ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯁꯤꯡ ꯑꯗꯒꯤ ꯗꯨꯀꯥꯟ ꯐꯝꯕꯤꯔꯤꯕꯁꯤꯡ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏ ꯑꯃꯒ ꯌꯥꯔꯤꯕ ꯃꯈꯩ ꯏꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯇꯧꯕꯤꯕ ꯂꯣꯏꯅꯅ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯑꯃꯁꯨꯡ ꯑꯌꯣꯟꯕꯁꯤꯡꯁꯦ ꯃꯈꯣꯏꯅ ꯃꯥꯛꯁ ꯁꯤꯖꯤꯟꯅꯕ ꯃꯗꯨꯒꯨꯝꯕ ꯁꯤꯖꯤꯟꯅꯔꯝꯗꯕꯁꯦ ꯑꯩꯈꯣꯏꯅ ꯑꯦꯋꯦꯌꯔꯅꯦꯁ ꯄꯤꯖꯕ ꯍꯥꯏꯇꯥꯔꯦ ꯁꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯩꯕ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯀꯤ ꯁꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯇꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ ꯃꯅꯤꯄꯨꯔ ꯌꯨꯁꯤꯑꯦꯟꯒꯤ ꯈꯨꯠꯊꯥꯡꯗ ꯂꯐꯨ ꯊꯔꯣ ꯍꯩꯕꯥ ꯃꯅꯥꯅꯆꯤꯡꯕ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯁꯤꯟꯅꯔꯛꯂꯦ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯌꯨꯁꯤꯑꯦꯝꯅ ꯃꯤꯌꯥꯝꯗ ꯌꯦꯟꯊꯣꯛꯄꯒ ꯂꯣꯏꯅꯅ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯊꯕꯛ ꯇꯧꯔꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯃꯦꯗꯤꯌꯥ ꯄꯥꯔꯁꯟ ꯑꯃꯗꯤ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡꯗꯁꯨ ꯈꯨꯠꯁꯤꯟꯅꯈꯤ ꯉꯁꯤ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯗ ꯄꯥꯡꯊꯣꯛꯄ ꯃꯅꯥ ꯃꯁꯤꯡ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯌꯨꯁꯤꯑꯦꯟꯒꯤ ꯃꯤꯍꯨꯠ ꯑꯊꯧꯕꯅ ꯆꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯎꯠꯂꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯍꯦꯟꯒꯠꯂꯛꯂꯒꯅꯤ ꯍꯥꯏꯈꯤ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯆꯤꯡꯗꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯄꯣꯠ ꯄꯤꯕ ꯂꯥꯛꯏꯁꯦ ꯌꯥꯝꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯊꯃꯣꯏꯒꯤ ꯃꯔꯤꯗ ꯐꯨꯗꯣꯔꯛꯄꯅꯦꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯋꯥꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯒꯤ ꯃꯔꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯊꯤꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯆꯤꯡ ꯇꯝ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒ ꯇꯝꯒꯤ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯦ ꯃꯁꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯈꯛ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯥ ꯇꯥꯅ ꯂꯩꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯇꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯚꯥꯏꯔꯁꯁꯤꯁꯨ ꯆꯪꯗꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ ꯑꯗꯨꯒ ꯑꯦꯗꯚꯥꯏꯖꯔꯤꯁꯤꯡ ꯄꯨꯝꯅꯃꯛꯁꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯏꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯅꯥꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯛꯇꯅꯕ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯗꯨ ꯃꯁꯤꯅ ꯇꯨꯡꯗ ꯍꯦꯟꯅ ꯆꯦꯠꯅ ꯑꯐꯕ ꯃꯔꯤ ꯑꯃꯈꯛ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯦ ꯌꯨꯁꯤꯑꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯈꯤꯕꯁꯤꯡ ꯃꯌꯨꯝ ꯁ꯭ꯇꯦꯠꯇ ꯇ꯭ꯔꯦꯟꯅ ꯄꯨꯔꯛꯈꯤꯕ ꯑꯍꯥꯟꯕ ꯁ꯭ꯇꯦꯠ ꯖꯔꯈꯟꯗ ꯑꯣꯏꯔꯦ ꯇꯦꯂꯪꯒꯅꯥꯒꯤ ꯂꯤꯡꯒꯝꯄꯜꯂꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯒꯤ ꯔꯥꯟꯆꯤꯒꯤ ꯍꯥꯇꯤꯌꯥ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ ꯃꯥꯏꯒ꯭ꯔꯦꯟ ꯋꯥꯔꯀꯔꯁꯤꯡ ꯉꯁꯤ ꯇ꯭ꯔꯦꯟꯗ ꯄꯨꯔꯛꯄ ꯍꯧꯈ꯭ꯔꯦ DRM ꯍꯥꯇꯤꯌꯥ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯈꯤꯕꯗ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯗꯤꯔꯦꯛꯁꯟꯒꯤ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯖꯔꯛꯄꯗꯒꯤ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯂꯤꯡꯒꯝꯄꯜꯂꯤꯗꯒꯤ ꯖꯔꯈꯟꯒꯤ ꯍꯥꯇꯤꯌꯥ ꯐꯥꯎꯕ ꯁ꯭ꯄꯦꯁꯦꯜ ꯇ꯭ꯔꯦꯟ ꯑꯃꯅ ꯃꯥꯏꯒ꯭ꯔꯦꯟ ꯋꯥꯔꯀꯔꯁꯤꯡ ꯄꯨꯔꯛꯈ꯭ꯔꯦ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯅ ꯍꯥꯏꯖꯔꯛꯂꯕꯗꯤ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯗꯤꯔꯦꯛꯁꯟ ꯃꯈꯥꯗ ꯇ꯭ꯔꯦꯟꯁꯤꯡ ꯊꯧꯔꯥꯡ ꯇꯧꯕ ꯌꯥꯒꯅꯤ ꯃꯥꯏꯒ꯭ꯔꯦꯟꯁꯤꯡ ꯑꯗꯨ ꯀꯣꯆ 24ꯗ ꯄꯨꯔꯛꯂꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯊꯝꯖꯔꯤ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤ ꯅꯦꯁꯅꯦꯜ ꯕꯤꯜꯗꯔꯁꯅꯤ ꯍꯥꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯥꯝꯅꯥꯊ ꯀꯣꯕꯤꯟꯗꯅ ꯍꯥꯏꯈ꯭ꯔꯦ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤ MLA ꯋꯥꯏ ꯁꯨꯔꯆꯟꯗ꯭ꯔꯅ ꯄꯂꯦꯜꯒꯤ ꯃꯤꯌꯥꯝꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯗ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯂꯩꯅꯕ ꯑꯃꯗꯤ ꯃꯥꯛꯁ ꯁꯤꯖꯤꯟꯅꯅꯕ ꯋꯥꯈꯜ ꯇꯥꯍꯟꯈ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯃꯦꯁ ꯄꯥꯎꯗꯝ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ